खुरुमजरे ISTV पाउमियंग ताबिरिबसिंगु तराम नोक्चरे उजिमरोइब पाउ तोम्बिसना हाई स्कूल दा फंखिबा मियोइबगी सरु सयांग सिंगी मतंगदा CBI ना थिजिनबा ngamlaroi हाइरक्ले हाइना चीफ मिनिस्टर ना फोंदोख्रे संगाई कन्नबा मणिपुर गवर्नमेंट ना मतम पुंबदा होनदुना लाक्ली हाइना चीफ मिनिस्टर ओक्रम इबोबीना फोंदोख्रे अमदि यूनिट 12 ना सरुक यादुना ngasiदagi 13 सुबा गवर्नर्स ताइकोंडो कप हौख्रे हौजिबा पुंगिबा पाउ ममांग सही इंग सोल्यूशननी 13 गी दिसंबर थादा तोम्बिसना हाई स्कूल दा लेबाक तौथोकपदा मियोइबगी कोकी सरू अमदी अतै सरू सयांग सिंग फंखिबा अदुगी लंगला लंगजिन CBI दा थिगपिनबा मणिपुर सरकार ना हाइजकिबा अदु CBI ना थिजिनबा ngamlaroi हाइरक्ले हाइना चीफ मिनिस्टर ओक्रम इबोबीना ngase कांग्रेस भवन दा पांगथोकपा डॉक्टर अंबेडकर गे मपोक कुमोन थौरमदा हाइख्रे मणिपुर प्रदेश कांग्रेस कमिटी ने सिंधुना सही चुपना पांथोकदबा बाबा साहेब डॉक्टर BR अंबेडकर गे 115 सुबा मपोक कुमोन पालन थौरम अदुदा MPCC की प्रेसिडेंट ओइरिबा डेप्यूटी चीफ मिनिस्टर गायखंगम अतै मिनिस्टर पार्लियामेंट्री सेक्रेटरी MP सिंह अमदे MLA कया यावना कांग्रेस के कर्मी कया सुसरुग्या खे चीफ मिनिस्टर ओक्रम इबोबीना मखा तारदुना मियामगी अपामबगी मतुंग इना CBI दा थिगत हननबा होनरबसु मखोइना थिगतपा ngamlaroi हाइना खंगलकलबनिना सरू सयांग सिंह असिगी मतंगदा मखा ताना थेजिननबा लनाइलुप अमदि NGO सिंगना कोर्टता वाकलबसु मणिपुर सरकारना मसिदा करी अमत्ता अयत अपन पिरोइ माइरोलुप सिंगना तोम्बिसना हाई स्कूल दगी लेबाक तौबदा अथिंगबा पीरिबा से हंदोपियु मफम सिदा कैथेल संग अमा साननबगी सही अनिगी ममांगदगी पैसा काइथोक्तुना लेख्रबनी लेबाक तौरिबा से हौजिक सरुक अहुम थोकपगी मनुंगदा सरुक अमखक्तमक ngaire थिजिनगदौरिबा से फंगलिबा सरू सयांग अदुने लेबाक नते हाइके कैबिनेट की डिसीजन समी स्टेट कैबिनेट को तो स्टेट कैबिनेट डिसीजन जौरे नोटिफिकेशन तो ये फॉर्मेलिटीज में हम लोग होम मिनिस्ट्री दा CBI को इंक्वायरी करमिरो मणिपुर लेवल तमाम बा NGO सिमयाम अदगी तमाम पॉलिटिकल पार्टी मयाम से पामे स्टेट गवर्नमेंट की साइड का कोई कई तो ऑब्जेक्शन तो दिए थारे मिनिस्टर होम अफेयर्स आई न पर्सनल नंबर को रिक्वेस्ट हो तो नमसी लाइक पिरो चिचिजु की अदो थाम खाई थानी मदुदा होम मिनिस्ट्री की CCM लाया कोई investigation to Manipuri. The hygiene one but NGOs in the school, what the subpoenas over carried to objection again, what the other state government Mangalina, other home ministry, what the director TV, the total Paikara, Fulu, Kenotogani, state government is Hakari, Karimta, objection legendary. अमरोंदा हंदक मीडियादा माइनर इरिगेशन डिपार्टमेंट पाइकटपा थबक कयादा सेल लाना सिजिनरी हाइना फोंदोकनरकलिबा असिगी मतंगदा चेनरंबा खुदिंबक लौखतम थोकपा थबक लौखतकनी चीफ मिनिस्टर ना मखा तारदुना बन ब्लॉकेट तौबना वारेशन पुरकपा ngamloi बन ब्लॉकेट तौरगा दाबी पिख्रबदी अतोपा सिंगनासु दाबी फंगनबा मथंगी नुमित्ता बन ब्लॉकेट तौरकलोय हाइनिंगाय लेते सरकार असिना नाकल नामखक्तगी येंगलगा थबक तौबा यादबना मतम खरा खांगमिनबा ताबनी हाइखि video coverage on CCTV thamji already mayam sarani samstam NGO mayam yogi ro tawul wi gamsi saru mari ko bisu amana ai kachita ni ko tawul wi ni hai masi to phuwa amuk le ro su leba ku le investigation to to ni human scan han le ni ba anoba awa to tawul le masi che je to beja to le sumaina Paham di gengsi moksa berita tahu kami hari. Asmanya tu thamaga, thabok sini tinggal nuhai. Deputy Chief Minister Gaikhangamna Dr. Ambedkar se Jat Bizat amadi Dharma Niti Khaidaba Achoba Luchingba amani Manga Toramba Thabak Thoram Singh ngasigi mirolna kaungnadri haike. Numida sigamari lainana mamang sahigi November 13 da Jawaharlal Nehru gi Mapol Kumon numitka mari lainana NSU aina sinduna pangthokiba mairoi singi essay quiz amadi painting competition da makok mathang taraba singda manamathum sing yentokhi
Sangai Kanaba Manipur government na matam pumbada hona duna lakli haina se Minister Okrami Bobina Fongdukre Hiram Sida Miyam Pumba Kusam Naduna Sanction Minarabadi Mai Pakani Haikre Wapuma Singasi National Institute of Department of Biotechnology Government of India Gimiyang Makada Institute of Bioresources and Sustainable Development IBSD Tagil Partner Sinduna Niminini Oiba Conservation and Sustainable Management of Sangai Gi National Gi Thak the Pangthokpa Workshop Hogdokpagi Tharam da Fongdokibani Tharamadu da Deputy Chief Minister Gai Khangam IBSD Director Professor Dinabandhu Sahu Sarugya ke Guest of Honor in Sarugya Kiba Gai Khangam na Manipur dagi Khongol Musilak Laba Sa Uchek Sing Kanduna Thamlabadi Tourist Singi Miyeng Sing Sinbak Ngangani Haike Chief Minister Okrami Bobina Sangai gi leifam su oiriba Loktak Pat ngasidi nungnang ningai oiba phibam amada leidi NISP gi makhada Loktak project lakibadagi hana lo uzaramba lawmi sing lawfam mange haibagi wakat lakli makoi gi wakarasi maram sab amasung pifam thokpani Hiram Sida Nipco amadi India government na thabak paikhatpam thoi amaram da pada sigi leiriba ozone amadi buffer zone singi phibam kaisilakli buffer da chahi khudingi lam khopsilakpa asina Pat asigi satamda kahelak padinatana sangai singi leifamda akaiba piri masigi matakta phumda leiba mi lising anirom nimit khudingi mosilakpa asina pat ki satam mangsilakli sangai amasung Loktak Pat ngasidi Manipur gi danatana jati gi lan oirabani phigam asidagi kanana ba khona bada maike khudingmakki lup amasung miyam punna sangsin minarabadi mai pakani ngasi pangthokli ba workshop asina concrete oiba warep lawrabadi India government ta Taksin Bada State Sarkana Mating Pangani Haike. We should have to put our head together, merit, demerit, if we allow them. Increasing number of that type of small floating hut, if they started construction of their temporary hut, then what will be the future of this Loktak land? Number one. Then if it is started like this, just adjacent to the Loktak land, this people Lamjao floating hut, this is Shanghai, the floating huts. This also automatically, definitely this also will be start decaying, damaging, and this may be disappear after some time. Therefore, I would like to appeal, let us put our head together, and while we are trying to protect, preserve the Table Namjao National Park for survival, for increasing of the number of such species animal. At the same time, it is related to protect this Loktak lake also. Landa masida kundari ba miyo singi marakta nung sinadaba social and political da khothinjinba kaya thamjinuna otpa naiba kaya tawriba asidagi thengnana ba amadi aikoi masel gi marakta punsinnana ba pandamda United NGO Mission Manipur na sinduna nongmagi oiba religious leader consultation program amang asi hotel classic ta pangthokre The Manipur We Want Haiba campaign gi sarukama oina shaping a better future of community haiba theme da pangthokpa khana naina ba aduda Utra Sanglen Sana Konungi, Laifam Lakpa S. Biren, All Manipur Christian Organization Gi President Reverend Prim Wi-Fi, Zamiatul Ulemia Manipur Gi President Maulana Said Ahmad Amadi Manipur Baptist Church Ki President Peter Chiru Namaru Ibamirsumuna Sarugya Ki United NGO Mission Manipur Gi Secretary Novakishona Zati Kayagi Luchingba Singna Sarugyari Ba Mi Famasina Lamda Masida Chathariba Miot Minay Asina Piriba Chaiteng Amadi Aikoi Masel Gi Marakta Apun Bagi Pangal Sagat Pada Ayat Apan Piriba Si Leitanaba Warep Amalogduna Chief Minister Amadi Prime Minister Da Pishinanaba Horasi Haiki Singzamay Wangma Ketri Lekaidagi RK Diamond Kaubami Ama Kongman John Wanda Laiba Mamana Ba Amagi Yumda Laikidababu Yaning Daba Fongdoktuna Misi Asiki Matanga Sem Kibat Zay Shina Singzamay Bazar Ban Taubaga Luinana Singzamay Dagi Kongba Tabalambi Tinke Singzamay Wangma Ketri Lekai Masinda Zay Sigi New Singna Wakan from Amasusatake Laikidraba Diamond Gimamana Fongdorakada Maki Masanu Pasi Karigumba Arumba Port Amana Makok Tabadagi Laikidaba Oigani Misi Asiki Matanga Oidaba Wahi Mayam Haizinduna Mihat Pat Losinduna Tambayaning De Police na Achum Aran Tidoktuna Mihat Pat Putopi Haike Zay Sigi Mioy Amana Fongdorakada Irilbung Police Station na Mihat Pagi Yum Ngak Senduna Tambayaning De OC Sarat Suspend to Haike Mana nga chipu to gani haire odu ju puthok bidre usi saran chem kiam char bano khaibe ju khangre moi mayung ngan tala ma kai dra ga ma basa ka yam char ba jano ma
ꯑꯣꯖꯥꯅ ꯑꯣꯁꯤ ꯁꯥꯔ ꯂꯥꯏꯕ ꯃꯤꯁꯛꯁꯦ ꯑꯩꯈꯣꯏ ꯁꯁꯄꯦꯟ ꯇꯧꯕꯤꯌꯣꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯣꯡꯃꯟ ꯖꯣꯟ 1ꯗ ꯂꯩꯕ RK ꯗꯥꯏꯃꯟꯒꯤ ꯃꯃꯥꯅꯕ ꯑꯥꯏꯁ ꯔꯣꯀꯤꯒꯤ ꯑꯄꯣꯛꯄꯤ ꯆꯥꯎꯕꯤꯍꯜꯅ ꯐꯣꯡꯗꯣꯔꯛꯄꯗ ꯗꯥꯏꯃꯟ ꯑꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯃꯇꯝꯗꯨꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯏꯗꯨꯅ ꯄꯨꯈꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯂꯕꯗꯤ ꯈꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯧꯕꯅꯤ ꯂꯣꯏꯅꯅ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯈꯤ ꯃꯍꯥꯛꯀꯤ ꯃꯆꯥꯒ ꯗꯥꯏꯃꯟꯒ ꯅꯍꯥꯟ ꯃꯈꯩ ꯇꯤꯟꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯤꯟꯅꯗ꯭ꯔꯦ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯆꯦꯟꯅꯔꯝꯂꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕ ꯀꯥꯏꯗꯦ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯁꯥꯒꯠꯄꯗꯤ ꯄꯥꯝꯗꯦ ꯍꯥꯏꯈꯤ तसेंगना मखोइगा कोइगा कोऑपरेशन पिनरगा अखोइ मीजे थिदोपा पामी इसान लालमे मागी मारान दंदी फंगजसंग अदुगा अरान मी मा दुम दंदी फंगमम थोएबा आई खंगदे मी खंगदे अखोइ कदोंगै तसे मिसंग संगो अरान बगी अदुगा तवबददी मोब सागतना अखोइना थिदोपा थोगाबा युम कोइ तवबा मसुगुंबा जि तहनजनिंगदे सिंगजमई वांगमा खेत्री लेकाइदगी RK डायमंड लेखिदबगी मतंगदा इमुंग मनुंग अमदे लेकाइ मियामना मार्क सीदुना लेरंबा खोंगमन जोन 1 दा लेबा आइस रॉकी गी मयुम तमना थोमजिलकदा पुलिस ना मियाम अदु कंट्रोल तौनबा टियर गैस सेल कया काखरे थोदो अदुदा लेखिद्रबी डायमंड गी ममा अमदे मचन नुपी असोपन नंग हरे खोंगमन लिसम लेरक्तगी महैरोई खरा यूनाकोदा तंबा यारोई हारिबा सिगी दायित्व चेयरमैन पुगदबनी हाइना ngasi खोंगमन द लेबा यूनाको स्कूल गी बमांगदा मियोय क्याना वाकनि फम चतखरे लिसम लेरक्की मियोय सिंगना पांगथोखिबा वाकनि फम अदुदा महैरोई सिंगी पुंसी कलु यूनाको स्कूल गी चेयरमैन सिंदो उ स्कूल असिदगी तांथोखिबा अंगांग सिंगी दायित्व चेयरमैन ना पुगदबनी हाइना इबा प्लेका सिंग सिजिनके वाकनि फम अदुदा सरुग याखिबी W सुमतिना यूनाको स्कूल ना महैरोई सिंगी खंदना पाउसेदा ओना तैनबा वफम कया फोंदोकपसि पेंदे हाइखे पेंदबसे सातगी कोइगी लेरक्सिगी मरी लेना साते कोइगी लेरक मनुंगदा लेबा साते लेबसिंजे मिंगचलबा याहंदबा अदिगी अदुगी मरोंदा खबरदा ओना तैनबा मरोंदा माना कोइ अथॉरिटीना कोइगी ऑफिशियल ओइबा कनो तौबा याहंदबा लेते सिंगी तानथोखिबा लेते अदुगुंबा खबरदा मयाम अमा हाखिबा तौखिबा मयामदो अदुगुंबदगी पेंदबदो फोंदोक्तोना ngasiगी धरनासे फमजरिन यूनाको स्कूल असी खोंगमन द लेबा ओरिएंटल क्लब खोंगमन स्टूडेंट क्लब अमदी सोशल वर्कर कांग्रेस ना थिंखिबा लेते ngasi खोंगमन ग्राम पंचायत के प्रधान एम नुंगशिरेगी युमदा पांगथोकपा पाउमिसिंगा उनब अमदा खोंगमन स्टूडेंट क्लब की थौपुबा सिंगना वाफम असी फोंदोखिबने पाउगी मिफम अदुदा वाइस प्रेसिडेंट KS जॉय चाना हाइखिबदा केंद्र सिगी MLA अमदी प्रधान यावना पांगथोकपा मियामगी मिफमना यूनाको स्कूल बॉयकॉट तौखिबने मसिगी मतंगदा क्लब अहुंगी मियोयसिंगदा महैरोई लुप खरना स्कूल हांगनबा अकनबा प्रेशर पिरकपा असि खांगदुना लेबा ngamde स्कूल असि हांगनबा क्लब अहुमना वारिप लौखिबा लेरे थबकता ओंथोकनबा महैरोई लुपसिंगना सु मतेंग पांगबियु अमरोमदा MSF की प्रेसिडेंट ना प्रधान नुंगसिरैदा लेकाइगी मिफम पांगथुलिङैदा लेबाक मसा तादबा वहाई वता सिजिनदुना फोन दा ngalakhiba adubu condemn tawba wafam phongdoke miyamgi mifamna president gi mathakta mai leinaba singna chapsaba action lokhatpiu haike nupi ori pradhan bu yamna yudaba nupi origi ijat kai khunudabagi mawongda leirang ucha ta da hai sina babu masigi mifam na yamna kan condemn tawi maram aduna MSF ki authority singna kudaptagi president lathokadabani karigumba MSF na president asibu atu matamda lathok tabadi MSF ki thabak thoromda saru yadab hana lemna प्रधान नुंगसिरैना मियामगी मिहुत ओइरुबना यूनाको अमदी लेकाइ मियामगा खनबगी इशू असिदा वारोशन पुरकनबा यावबने महैरोलुप अमगी लुचिंगबा अमना नुपी ओइबिबु इकाइ खुमनदबा वाफम फोंदोरकपा सि पेंदे लनाइ नुंगाइनदबा मवोंगदा अकनबा वाहै वाता सिजिनबा असि महैरोलुपकी लुचिंगबा अमा ओइना तौहनिंगदे हाइखे यामना कन्ना होनरिंगे एहिंग नुंदिन खाइदगे कोइना मीटिंग से क्लब अहुंगा लोइनना आई इसामक एनी मखम आदि होंग होंगदना खोइसे चथदना मसि करमाइ तौदना सोल्यूशन पोरकदगे हाबिना चिंगबा कोइना यामना कन्ना चथरिंगे मरक्सिदा अकोगी सात्रगी स्टेट लेवलदा आदि ऑर्गेनाइजेशन तौबा अकोगी सात्रगी संस्थान आदि MSF हारिबा सिगे प्रेसिडेंट ओरिबा अकोगी सेराजुद्दीन हारिबा सिना यामना हाइदी नुपी ओबिगी इज्जतपु यामना तेमसिंगनाबगा लोइनना ngarangse yamna akogi yamna laibak thiba haitare yamna piendaba maga loinana mana aingonda nupi obibu yamna ikai khumnadabagi wahai amaka koida sijanarpase masi serasu bu aina madu thamoi sokna mo mathakta kandem tawningi
All as tension yen bagi thogdok ta ahal oirabi nupi ama laikhidaba thogdok tongan balup kayana nungaitaba phongdok na rakle CPI Manipur State Council All Manipur Nupi Marup BJP Manipur Pradesh Bharatiya Janata Yuva Morcha Manipur Pradesh All Manipur NGO Forum na thogdok asi yaningdaba phongdok pagaloinana thogdok asi ki sab saba thigat kadabani hare laikhidabagi imung manungda matik saba compensation pigadabani hare amaramda haukiba April 19 da ningom thong kitna panungi mela ground da pension loba chalubi phaiza leitong makha lekai da leiba kharibam Tenbi sahi marfu masang amaktabadagi hauzik Jenims da laikanare Student Welfare Committee gi cherolamana matam gi government ki karakliba leader singna pension pibagi mawong hongdok hongjim tawba sina ahal oiraba sing tasengna otpi bani ngarang ahal ama laikhidaba asidasu committee asina awaba phongdurakle hauzik atima brand tolokjare breki matung me mutaram nokjare Kuntra mangarak suba mikap thokpa numit pangthok na basem sabaloire MSUG office ta pangthokpa paugi mifam aduda Secretary General Manjit Sarang Themna Insoli singamaga chamapal marfugi April gi tang 13 ta lamdam sidagi mitop halan khinaba sangshin khiba khongjang da thawaina pontha pikraba huidrom local amadi posangbam premanda anibu ningsingduna MSUna numit ase mikap thokpa numit haina palan tawduna lakpani Palan Tharamasi hayeng ayuk pung mapan makai tabada pisum chinga masada laiba atauba singi ningsing khubamda haikat laikat tamduna hogdokani mairoi singna saruk yaba khongchat ama mafam adudagi Dam College Science ki multi-purpose hall yongna chatlaba matungda miyamgi mifam pangthokani khongchat asigi manungda miyamna mapung phaba tengbang pibiu Tharamasi hena mapung phana bagi damak ban amadi general strike na chingba kaubiganu haike Singzamai pisum chinga laiba mairoi singku asidagi hekale tamlo matungda yami khongchat ama kasham thong kasham pat na pal wel kana chingba hawl ga chatkadariba lambi sida lambi nageta leiba tongan ba club organization singda ting pangbina ba su sa tegi apel dole lena andu miyam gi yam maruiba mikap thokpa numit asida tumduna leiba khnai sina heng mikap thokpa tarom bangthok pedariba numit asigi maroinana su sa tegi apel tawzari heng harap kumai amadi banna chingba mata kanagumba lanai luk na chagala mi kana Mapithel dam amade tipaimuk dam sabi yaroi haina rongmai lu fum Assam Manipur Nagaland na sinduna konthokjam rongmai village ta wakari fam chathabaga loinana khul adugi akoibada miyamgi khongchat ama chatkre khongchat aduda rongmai lu fumgi President Panti Golmai konthokjam lekai Maira Paibigi chairperson Khomdonbi Rongmai amade khulgi imaibel kaya su sarugya ke Panti Golmai na Manipur da sakiba dam khudingmak sing amade tamda ningthina kanaba purakpa ngamdre Manipur sarkar na project sabagi mingda sel tanba khaknatana miyoi kaya da awaba saitheng pire masi miyoi bagi hingbagi mayokta chathaba thabakni haike dam mega dam sabya de UN declaration lo kya kal ga tawni miyoi ka praja ka kana ga indigenous people rights so thoe involuntary displacement yam thokni mi si samay ma kai lai ba amang ta mi si na sai khai ni Hanagi DGP YJ Kumar gi Scott oina leiba ahanba Manipur Rifles ki personnel ama masama tomta nongmai kapsin jabani haiba thodok ta laikhidre thodo si ngasi yopung 10 makhai khara helakpada naram thongda leiba Hanagi DGP YJ Kumar gi mayum da thokhibani laikhidraba personnel adudi Wanoirong Aimol chai kuntaret apokpa laita ojit Aimol palelgi unapal blestagini ma ki khawida nongmai maru ama panbagi dakpham lei Escort Commander K. Deven na phongdorakpada laikhidraba Wanoirong Aimol ase ngarang manau nupagi luhongba ama lei haina chatkhraga ngasi duty lei haiduna lakpani ngasi pung 10 makhai khara helakpada mahaki upu hangdoktuna nongmai paikhiba unahawi Escort oina leiriba personnel singi marakta ma ka nungaina daba karisu laikhide thogo ase nungaiti haina phongdorakhe thui philom je tawle ramane au hoi nungaina daba phatu karin le ke baga ai ju commander moina ai gi na khada le ma tani ari awala pa ma to ni ma sumain tho je ju nungai ke mayum chakha ganda nungai te di commander nungai do numa gi mayum da ge kam jaw yana chakhe chakhe to ai ju chon mi le ta me la o nanga ma ge du jaw na na thar au la aka na maru mari karim han wa karim ta haram da na mana thoke wa thoke nungai te
April 10 होखिबा इंडिया की प्राइम मिनिस्टर नरेंद्र मोदी की खोंसत की सरुका मोइना कनाडा की टोरंटो दा थुंगबगा माओइस्ट कम्युनिस्ट पार्टी मणिपुर गा पुन्ना सदमिनरिबा कनाडियन कांग्रेस सिंगना प्रोटेस्ट रैली सतुना बॉयकॉट तौखरे हदे लोबसी की सेक्रेटरी पब्लिसिटी एंड प्रोपेगेंडा नोंगलेन मैते की चरोलमना कनाडा की मतमदा April 15 की निमिदांग वैरम अदुगा इंडियन स्टैंडर्ड टाइम दना April 13 की अयुक पुंग मरी तारक मतमदा रिको कोलिसियम एंट्रांस नरेंद्र मोदी खोंसत असिबु यानिंगदब फोंदोक्तुना रैली अदु चत्पा होखे खोंसत असि इंडिया की प्राइम मिनिस्टर ना थुंगलिबा मफम अदुगी हेड गेट की वांगमदने खोंसत असि इंटरनेशनल कैंपेन अगेंस्ट वॉर ऑन द पीपल ऑफ इंडिया टोरंटो न सिनबने खोंसत असिदा रिपील अपस्पा फ्री मणिपुर हाइबा खोलावगा लोइनना स्टॉप ऑपरेशन गिल Hunt and War on People of India haiba cherol ama Canada miyamda yenthoke Canada da laiba Revolutionary Communist Party gi comrade khudingmakpu Maoist Communist Party Manipur gi maikei dagi thagat performdokle All as pension pibada sahi sudana pension phangba yauriba se sab saba inquiry ama tawraga madugi report ama Prime Minister amadi Home Minister da United NGO Mission Manipur na tharagani hade Manipur Press Club ta pangthokpa paugi mifam amada Women Committee ki convener Savita Moksatabamna Social Welfare Department na all as pension pibada asoiba kaya thengnare sahi sudaba kaya pension ki senpham phangduna leire Manipur district khudingmakta hiram sida thizinduna phanglakpa report adu athuba matamda tharagani ngarang pension lawba lakpi ahal oirabi ama leikhidabadu nungaiti haike Nongpok sekmaidagi thangjam Kelvin Mihat kamari leinana se minister da memorandum pisin balakpada police amadi JSC gi marakta muknaba thokre wari sanaraba matung JSC gi member tarukna se minister da memorandum pisin kre Mihat pa masak khangdoktuna serak piu athuba matamda police na sa se thangatlu FIR amadi postmortem gi report JSC da phangalu haina davi tawre JSC gi member Hizam Dipakna Mahi Tamliba Mahire Amabu Mihat Thina Halhanba si yaningde Mak Hatpada Chenaba Longjam Dozo Kaknatana Atai Senaba Mir Singsu Phaduna Sapsaba Serak Pigadabane Haike Pangna Thoktaba Thodok Ama Oina Yumdagi Thokibadagi Mangkre Haiduna Police ta missing report piduna Thinaringai Manungda Asiba Haksang Oina Phangli Haina Aroiba Mathau Mangam Pangtokrabi Maungha Ama Atopa Nupa Amada Mayum Panduna Lerambadagi Fare Hade Thodosida Senariba Nupiasigi Maming, Konthozam Ningol, Naubi Kawe. Manipur Press Club the Pangtokpa Paugi Mifam Amada, Naubigi Mapuro by Lishram Saupana Hakibada, Haukibasahi in Solutionani Taramathogi, August Taranipada, Tentha Marong Banda, Laiba, Mahaki Yumdagi, Maki Loinabi, Naubi, Tokibadagi, Hanzilakide. August Puntarukta Thawal Police Station da Mi Mankibaki report okay. September Kunmathoida Nupi Amagi Asiba Haksang Ama. Ithai virus manakta leire haina kumbi police na pau seda habrakpadagi nimitumakta rims ki mokta imung anigi miyoi sing chatuna yenglubada thiba khangdana leirubi naubi ni haiduna confirm tawduna poloike azukuina awaba khangduna laglaba matung Itham Moirang Puriel da Laiba Nongdam Tangkhulda Kaibi Haikak Mapaldagi Tekcham Sanahal Kauba Amaga Yum Paminaduna Lerambadagi Maira Paibi amasung Thawal Police na fagatki Naubigi manakta Mahaki Mama Kunjarasi su Lerambadagi fakhe Saubuna Makha Taraduna Lan na Pathukpiduna Mihat Pagi Maralda Tha Taru Kaisum Sangda Hadok Pibagi Damak Sarkar gi Mayokta Kesama Thangal Agani Yung Kai Mai Thaduna Lan Thum Mangan Takhan Khibagi Compensation su Tangani Hairi Kong Badagi Kumalampak Substation Phawba Nong Natingba 33 kV line Samgadaba Maramna Hayeng April 13 ki ayuk pung nipan dagi nungtil pung ani Phawba Kumalampak Kangla Iroisemba Lampel amasung Kaisampat 33/11 substation sing asina kon bamfam sing mai phangwe hare hauja amuka na tema bem telokjare break matung me ambo amuka na taram nokjare Ngarang pension long na bangai ringai da hal oirabi nupi ama laikhidabagi thodok JDU Manipur State na nungai taba phongdukre babu parada laiba Party Office da Pangthokpa Paugi Bifam Amada Secretary Len Gangtena Thodosi Mai Lainaba Minister Amadi Director na Kupna Yengsindabadagi Thokpani Makoyani gi mathakta chapchaba action lokhat hani Laikhidrabina Phangadaba pension gi senfam lupa lising mari chanipan JDU Manipur na asti mamangda piragani haike State President M Tombina
समाजवादी की लुचिंगबा मुलायम सिंहना लुचिंगबा ओइरगा ngarang nongna semkhiba janata parivar ase miyamgi damak afaba tawnaba khanbani anauba apunba party asina manipur da su awanba puraklagani haike Khwairamban manungda police na pamdaba thodok thoktanaba laukhalakliba section thaurangi sarukama oina thangal kaithemge kasturi thong haijin pham mapadagi jalan provision phawba commando bazar unit na thiba humbagi thabak lokhatkre saktak se yaudaba mioi 13 makha tana thigatnaba city police da sinakre Hairok branch canal sabi yaro haina canal asigi canal asi sabagi mayukta semkhiba JSC na phungdurakli Manipur Press Club ta pangthokpa pawgi mifam amada JSC gi convener Mandir Laishramna canal asina phut chama pakna sengat kadawriba asina yamlaba yum inkhol lokol kaya mangduna akoibada leiriba khunja singda chauna awaba mayuknagani canal asina miyamda kanaba pigani haribasi lana lamjingbani masina ahoina dum esing ichau thokangani Canal asi sadanabagi matangda Prime Minister amasung Chief Minister da memorandum piduna taksinba laikre masida namduna sananaba honaraklabadi pamdaba thodok kaya thorakpa yai haiki Hawrakliba nahasingna isagi hak ningthina mafam sana sijinasi haina MPP Youth Front ki President Masang Soibamna phongrukre Manipur Press Club ta pangthokpa pawgi mifam amada mahangna makha taraduna MPP Youth Front na April 3 asi nahasingi numit haina pangthoktuna numit mangani chupna Manipur gi mafam kaya da thorum kaya sinduna hauzik oiriba issue kaya khangananaba honaki nahasingna thoraktuna Youth Front ka punna thabak tawminasi isagi hak mafam sana Sijinabagi wakalol kanba hawasi haike pawgi mifam asida Secretary Suresh Kumar su sarugyake Thangmaban Kendragi All as Pension Laikhidraba Khumuksam Ongbi Leonly Devi Memorial Community Hall da Yenkre Pensioners ani yangkai romda makoi gi phangpham thokpa selfam sing khusinaki MLA J Kisan gi lamjing makhada department ki official single loinana ahal singi damak akhanana sinbani haina Councillor Newton Chandrana phungduraki April 13 dagi kunmathoi phawba Dubai da pangthokadoriba malemgi oiba ahanba endoscopic ear surgery gi apunba mifamda Jennings ki ENT gi assistant professor Dhakeshwar Posangbam sarukya gadori Singjamai chinga makhada leiba mahaki yumda pangthokpa pawgi mifam amada Dr Dhakeshwarna mifam asida mahangna puthok saba endoscopic sijinaduna nakong layingbagi anoba technique amagi video amasu utkani haike Saknairaba Sairengba Bijendra Kumar Sarmana Laikhidabada Manipur Manohar Sai Sabhana Awaba Phungrukre Amaramda Narol Khongtang Artist Association gi matam sangna Violent Khonglamba Party asigi achauba thodang lauramba Takhel Changbam Gopal Sarmana manung matam chadana Laikhidabada Association asina Awaba Phungrukre Haujuk sanabagi pau Nasi sanabagi pawda taekwondo unit taram dagi nupi masa amadi nupa masa sanaroi chahum ni phuma thoina saruk yaduna nasi dagi taramathoi suba Governors Taekwondo Cup Kumalampak Sports Complex ta leiba indoor stadium da PDA gi chairman Tongbram Mangi Babu na hodokre thoram sida All Manipur Taekwondo Association gi YKM San Manipur University gi Assistant Director Sports CS Pradip amadi Hana Taekwondo gi founder member oiramba N Nilakanta su saruk yake nasi ahoba numit ki KG Marfu gi senior man gi pangthokhibada Sai RC gi S Bikramjit amadi UTA Kasamthong gi Ais Rambo Maitaina ahanba anisuba takre KG Kuntrani thoi makhagi sub junior boys ki pangthokhibada PTA Kwakaithel gi N Rolil UTA Kasamthong gi Robinson Suraisham Soragi MD Masud amadi UTA Kasamthong gi Bill Kelashona ahanba anisuba amadi ahumsuba takre KG Humpu Humdoi Makhagi Junior Boys ki pangthokhibada National Sports Academy gi L Yaikhomba Sai RC Tagel gi KS Sachin Nauya dagi Agustia Maibam amadi Sora dagi MD Akbar Sahana ahanba anisuba amadi ahumsuba takre United Veteran Sports Association Ilong Chajingi Foundation Day Thoronga Mari Lainana Association asina hawgalakliba sanaroi sing amadi lamdam asigi masak nairaba team singda khudol pot uniform track shoot amadi sports material sing yenthokpagi thoram Lilong Youth Dramatic Union Hall pangthokre
Tharamsida Senior Airport Terminal Manager K.I. Singha, Lisuki President M. Surendro, Upsagi President T.S. Bishwanath Amade Atay Miyoi Kiana Sarugya K. Tharamsiga Mari Lenana United Veterans Sports Association gi Hana member Oiramba, Laikidraba Singi Imung Manung, Association Sigi sympathizer, supporters, Amadi Manipur gi Masak Nairaba Sanaroi Singh, Manipur State League Team SSU, First Division Team Seeker, Amadi Imphal West ki Team LYSSU gi Sanaroi Singh da Sanabagi Polam Singh, Tharumapu Singh na Kushina K. Manipur Cricket Association Sinduna Luang Pokpa Cricket Stadium Luang Sangam da Sanariba Ani Suba Plate Tournament ki ngasi sanakiba PCC me koibina YSC School Buran ni putare tamai tiba pikre PCC na tos ngamduna ahan ba betting topada over kontra da wicket mapan turaga ran jamani phuma pal lobungam ke masigi pakum da YSC na over kunipan ga ball mari da loina out oiraga ran jama sumna ani loke match asi da PCC gi jabontana run kontra ma palamasung wicket aman loduna man of the match Take Haying Tau Tamaban Oscar Pongna Bazar Sanagani Kayan Bikog Youth Sporting Club na Sinduna Club Sigi Volleyball Ground that team ni Panasar Group ani Tok na Kaidoktuna Satariba First State Level Cash Prize Veteran Volleyball Tournament ki ngasasana ki ba tongan ba matching da Sewa Nachona SBI Imphal West po set ahum amada SBM Oinamna YPA Hiran Maibu set ahum amada PBM Wangjing Sabalna KPL Imphal West bu set ahum sino amadi Sewana Chowna MLBA Mayai Lambi bu set ahum sino da maitiba pikre Haibong Makong Development Club Bengal Makha Mayang Imphal na Sinduna Club Asigi Volleyball Ground da Team Tarana Group ani Thokna Khaidoktuna Chathariba First State Level Junior Boys Volleyball Tournament ki ngasi sanagadaba ahanba match da Sewa Nachow laktabadagi NYBA Nauremna walk over lokre ani suba match ki sanakibada KGYC Khaidemna KLYA Nambol Kori Lekaibu set ahum amada amade ahum suba match ki sanakibada RSEDO Bengal Nagaramna KGYC Khaidembu set ahum amada maitiba pikre Yes School Kankuna Sinduna Yes School Chinga Kamlerak Talaiba Sri Gopal Dev Mandop Tat Team Taretna Group Ani Thokna Khaidoktuna Sathariba Taramathoi Suba Players Trophy Mixed Nupi Kankot League Kam Knockout Kang Tournament ke ngasi sanakiba match ta Yes School Kankot Team A na Aku Kankot Team B Thangiban bu Panjal Tara Kaptuna Maitiba Pikre Hayeng Lasal Lemapokpam Gopal Dev Yes School ga Sanaragani Manipur Softball Association Sinduna Kumalam Park Sports Complex da Team Tarahum Doina Sarugyaduna Chathariba Guntaret Suba Sub Junior Amadi Kunipan Suba Junior Boys and Girls State Softball Championship ki ngasasana kiba Sub Junior Boys ki Kanglupta UKCC Saitona YOC Makapat Naharupu Ran Taranithoi Sinoda Maitiba Pikre Junior Boys ki sanakibada Sunflower Naran Konjina YOC Makapat Naharupu Taramari Marida UKC Saitona MU Kanchipurbu Ran Tara Sinoda Sunflower Naran Konjina GLLC Salam Lekaibu Ran Taret Tarukta YOC Makapat Naharupna MU Kanchipurbu Ran Tarahundoi Tarada Amadi Sunflower Naran Konjina MU Kanchipurbu Ran Taramanga Marida Maitiba Piduna Final Jankre Final da UKC Saiton Sanaragani Mathang Thagi Tang Taratretagi Kunmari Fauba Tang Taratretagi Kunipan Fauba New Delhi Amadi Ranchi da Pangthugadoriba Manga Suba Hockey India Sub Junior National Hockey Championship da Manipur Team Khanbagi Trial Kam Coaching Program Tha Sigi Tang Taratretki Ayupung Nipan da Kumalampak Hockey Stadium da Pangthulagani Akupamarol Manipur Hockey dagi Khangnaba Yagani Hari Manipur Veteran Football Association Sinduna Tha Sigi Tang Taranpal dagi Taratare Suba Challenge Cup Veteran Football Tournament Team Kunna Saruk Yaduna Pangthulagani Manipur Police Women's Football Team Nataramathu Suba El Suniti Bala Memorial Women's Football League Amadi Taruk Suba Ampha Senior Women's Football League for BM Singh Trophy da winner or club Sanari Singh ngasi first MR ground okre Thorom Duda ADGP prisoner su oiriba Manipur Police Sports Club ki Secretary P. Dongel, First MRG CO T.S. Radesham, Deputy Commandant M. Mubisu Sarugya K.
Howjing asinomagi ngasai pauda ICAR lamhel pataki phangba paugi matungina ngasigi khwaidagi saba degree Celsius kuntrama thoida smik mari khwaidagi ingbana degree Celsius taranipal nungsita yawba ising manil gi chang ayukta sada marfunipal nungthildana sada yangkhaini thoi nongjugi chang nil Howjari bada marui pa mukhana Tombisna high school da phangkiba bagi saru sayang singi matangda CBI na thizinba ngamlaroi hairakle haina chief minister na phongdokre Sangai kanaba Manipur government na matampumba honaduna lakli haina chief minister Okam Ibovina phongdokre amadi unit tarawndoi na saruk gyaduna ngasidagi taramatoi suba governors taekwondo cup hokre ngasigi na ISTV na pizza paw matang solution jare miang tabiri basungbo amkhana khurumjare